Laibak asigi awang nongpok regionda active oriba drug syndicate sing social media amadi encrypted communication application sing sijanaduna cross border smuggling gi thabak chathaba hore haina leingak na Rajya Sabha ta thamkhre ayiba paukum amada home gi minister of state Nityanand Rai na hai Myanmar gi laibak asida methamphetamine narul da pushilakpagi chang hengalakpa thengnare maru oina drug sing ase Manipur Mizoram amati Nagaland fauraga pushilakpane awang nongpok ki state sing asida drug pusilakpagi lambi amadi pusilakliba drug ke makal sing asida chauna ahongba ama lakpa hore drug sing ase cargo passenger gari amadi pochai puba gari singda lotuna purakpa thengnare masigi mathakta courier service parcel network social media platform amadi encrypted communication application sing sizinabagi changsu hengalakpa thengnare Myanmar-dagi drug pusilakpagi khwaidi maru oiba transit point ase Manipur gi border town Moreh na oiri hainasu mahakna makatana phongdokhi